Image PAODAM yeng tabiri basungbu yumnam Anuradha Devinay komuna krumzari. Hozing maroi papauda kumathoirak suba the Great June Uprising Unity Day thagam pangthokre. BJP na natrabadi Manipur se kanbang amlaroi haiba Chief Minister na karamna hairibanu haina Harisho Goswami na phongdokre. CDO kaksingi team amanagi Herald PAODA gram chatrukatara phakat pangamkre. Loinana social media platform singna accountable ge thakta thabak hena tawi haina Income Tax Minister Asne Basna na haikre. Hauze pausan na pizari income zali sang machama par marbatra tareta Bharat Sarkar amadi NNC and IM anina ceasefire tawna kraba matungda Manipur ge ngamkhaida kaiba yabagi khongthang kayarak thengnaduna Manipur miyam na lakli masigi manungda lisangani amagi jungi tang taramarida Bangkok Declaration tawna kibana ceasefire adu without territorial limit haiba wahi ahum asi yarakpadagi Manipur ge miyamna hongnaruba tawdana horakiba ihongna Manipur ge ngamkhai kaiba yaroi haiba kholaw kaloinana maikai kyadagi Impal Mayonda Thomzalakiba ihauda lisangani amagi jungi tang taranipanda athoba athobi taranipand ngamkhai gi damal thawana pontha pikiba asibu kawbalai The Great June Uprising Unity Day gi thoram handaki chahi gi onasu kumathoirak suba ningsing thoram athoba athobi singi yata phamo oriba kirikupata Mioita Kiana Sarubiaduna Pangthokre. Nasigi Tauramadu Nongsingi Pibana Maram Oiduna Mausagum Mioikiana Sarugiaba Lakidrabasu Haikat Legatambadi Adama Miana Atada Kamlaitana Langnaki Taramasigi Sarukama Oina Huyen Lalongi Kangbuna Atoba Atobi Taranibangi Mapamda Ikai Kunaba Ulaba Matung Ben Partina Amukhana Ikai Kunaba Utuna Taramase Hodoke Taramadu Ayu Angan Badege Horaga Miana Haikat Legatamlaba Matung Mapungoiba Thoramp Kekrupat ke Lampakta Pangthoke. Pangthoke ba Thorampa duda kumathoirak suba The Great June Uprising Unity Day ke Observation Committee ke chairman su oiriba UCM gina President ge Thaupuriba Joy Chandra Konthausanna phongdokibada Manipur ge apunba saktamda kanamatana sangnarakpa yaroi amade kanagumba Kanglup natraga Purup amatana thugaina basanbasu yaroi. Singnarakpa kudimak lamdam sida khundariba Purupsa kudimakna amata oina leptana thengnaminasi. Ngasi pangthokliba kumathoirak suba ningsing thoram asi aikhoi khudimake yamna maru oiba numit amani athoba athobi singna ngamkhai gidamak thawai katkiba adu ningsingduna amadi makoina lawramba thaudang adu ngasi ge tungi mirol amadi aikhoina ngakduna thangbadabane laikhidraba athoba athobi singna khalamba wakalon adu aikhoi punna hingminasi ngamkhai gidamak punna thengnaminasi haiba wakalon adu aikhoina kaidongindasu kawroidabane Manipur ge saktam kaibi yaroi haiduna horakiba lesangani amagi jungi tang taranipangi ihau adu kanamatana hongnaruba tawridana horakiba ihauni aikhoi ge ngamkhai kaibi yaroi haiduna mapuninda aset pathajaba amagaloinana horakiba ihau adubo ngasi su aikhoina madu khangna iramdamba asigi ngamkhai kaidanaba honamina se hane su phongdoke makatana phongdokibada Bangkok Declaration thohan kiba Athoba Athobi Taranipangi Thaudoka Adugi Matunda Bharat Sarkarna without territorial limit haiba wahai ahum asi lauthokibani adubu ngasisu Bharat Sarkarna aikhoida yengliba miang asidi peningai oide masipunamak aikhoi puruk khudimangna chapmanana leminaduna thengnaminasi kumathoirak suba Jun taranipanta asi mathang sehigi Jun taranipandadi kunithoirak suba ningsing chahi oigadoribani Maram aduna Thoramasi Mapungphana Haikat Legatamduna Mapungphana Pangthoknabagidamak Manipur Lengangna Assembly natraga karigumba hidam amada khanabiraga numit asi suti laukthokpiu masina Manipur Lengak ki makhada leba loisang sangsu Haikat Legatambada yamna chawna mateng pangani Manipur Lengangna suti lauthokpa matamda lamdam sida khundariba Kanglup Purup amatana ayetpa pibigano ngamkhai gidamak ayaba adu pibiyu Kanagumba Purup natraga Kanglup amana numit asi suti lauthokpada thingba piraklabadi Purup khudimangna Manipur ge apunba saktam thugaiba purumne haina lawgani
India lengang border pillar asige matang da so hena mieng changba mathok tai Manipur lengang na so housing border pillar da chayanari ba ase yanapa puraktuna Manipur gi lam mangdana ba sinbiyo Manipur ase singe lam na chada maraputara ni masige manungda popi pampi thaduna mayai ka bachintak puthokna ba honari ba ase aikoi punamana punna thengna minase hane suphongdokhe apun ba saktang kaibi yaroi haiba adugula numit ase masi gamena अखोगी असेंबली नत्रगा कैबिनेट वारे लौरगा सुती लौथोकफियु हाइरिबा नुमिन असिदा अखोगी गवर्नमेंट की थबक थरम तौरिबा मणिपुर द लेबा मिपुंग खुदिमक फुरुक खुदिमकना हाइरिबा नुमिन असे हाइकत लाइकत तमबा मतुंगदा अखोई मयाम गी ओइबा मिफम हाइबदी मणिपुर अपुनबा सक्तंग काइदना थमगने हाइबा अदुगुमलबा वारेब लौमिनबा असिदा मणिपुर द लेबा मिपुंग खुदिमक फुरुक खुदिमकना हाइरिबा हाइकत लाइकत असे तमननबगी दमकदा नमसे सुती ओइना लौथोकफियु लोइनना हाइरिबा करीगुम्बा सुती लौथोकपा असिदैसिदा अखोई कनागुम्बा फुरुक खुदिमकना मसु एक्सेप्ट तबम थोइ करीगुम्बा हाइरिबा सुती लौथोकपा असिदा यानिंगदब फुरुप यावरो लगदी हाइरिबा फुरुप अदो मणिपुर थुगाइबा पाम्बा अदुगुन फुरमनि हाइना अखोई मदु ऑब्जर्वेशन कमिटी अमदि मणिपुर मियामना लौगनी Observation Committee के Vice Chairman Su Oidiba Amuko के President Nandu Luang Pungdokibada Manipur के अपुनबा सक्तम सिंगनरकपा खुदिमक अखोई पुन्ना थेंगनमिनसी अथौबा अथौबी तरानिपाना ngamkhaigidamak thawai katkiba adu अखोइना काउरोइदबनी मणिपुर की लम इंची अमा फावा मांगबा यारोइ मसि पुनमक लमदम सिदा खुंदारिबा फुरुप खुदिमकना अमतौ ओइना थेंगनमिनसे हाने सुफोंदोखि थरमदुदा तोंगान तोंगांबा फुरुप संगे लुचिंगबा सिंगसु दाइस के मेंबर ओइना सरुयाखि मणिपुर की ngamkhai kaiba yaroi haina ing lisingane ama jun tarani panda thokiba thokdokta thawaina ponta pikeba athoba athobi singe maphamda ikai khumnaba utuna kunmathoi suba a tribute to the martyrs of 18 June 2001 thoram volunteer held unit committee rims amade department of immunohematology and blood transfusion rims ka khusamnaraga mega blood donation ta ama rims pangthokre ngase blood for all races haiba thimda pangthokhiba EP bage tharamda donor chamaromna sarugya duna pangthokhi EP baga marilena volunteer day hal unike president moirang them subachandra hai senglaba kangam deba jun taranipan numita aikoi mayam maraktagi mangzan thana songtokna punsi kathokiba athoba athobi singbu ikai khumnaba amadi Irat chaba oina ngasi kumathoi shuba oina mega blood donation as a pangthok sabadi masida I dand tawbiramba punamakpo ikai khumnaba uchari haiki Manipur ngasi COVID positive case amathena ki nauna positive oikhiba mioi adu Kangpokpi district tagede aponba mioi niputaret COVID test tawbada mioi ama positive oikhibana ngasage COVID positive oibagi chang chada 2.8 ama yauki State sida COVID light lakpadagi ngasi pawda mioi lakama lesang kontrataret chani nipumanga COVID positive oikre masigi manungda mioi lesangani chamakuna laikhidre naba phakibagi masingna lakama lesang kontramanga chamakumathoi shukiduna state sigi COVID naba phabagi chang chada marupudra nipan dasme marimangani active case ta mioi ahom leide kumsigi monsoon ge nong haukibaga loinana ngasi nongmani ne nong pakande kandana taba haukibadagi lekha lambida manipur ga india ga phaunaba lambi singe manungda amak oidiba national highway contrataret impalujiri lambi ke mafam kharada chingning khaibadagi lambi asi phaunaba yadabadagi mal poba gari ke panduna leire nakalamuramda asamda mayai oiramna kanna nung subadagi hozai yauna asamge mafam sing ising tumle punam mi kontramatu lekhitre hairi Pawasana makatana pongdorokpada haukiban numit kharani dege hauna manipuda mayai oirap changda chukiban nungna maram oiduna lambi asi phibam ka hena phalaktabadagi manipuda chana thangnaba amade atai polam sing puchilakpa malpuba gari sing lambi asida chatpada kudong sadaba chauna mayongna duna lakhibani ngarang dagi lambi paringa sida nung chubagi chang hanzilakibadagi ngasi Imphal City lambi phaunariba olkasa road paringda leiba Kaifundai village yauna khopumdagi rengpang lomda kilometer ama makhairom chalaga leba mafam singda ching ningkhai khibadagi lambi ase phauna khidabani lambi ase phauna khidabadagi lambi asige nagyata malpoba yauna gari kya panduna leiri
Hanasu ikoi kuidringai ki mamangda thokiba itawna maram moitana Impal City lambida leiba irang thong tekhibadage National Highway Contracted ase phauna bangamdabadage Olkasa Road chatuna nomada changdraba yadraba polam sang puthopusam tawgi thaba chathaduna lakhibane Manipur ki luraba tancha kyada BJP na state asigidamak karamba aruba thaudang lowidamak BJP na natrabade Manipur asakan mangamlaroi haiba wafam Chief Minister na haidibano haina MPCC ge Vice President Harisho Goswami na ngase Congress Bhavan na pangtopa pamisanga unabada phongdokre Mana hai haukiba tang taratarukta kangpopida phangkiba BJP ki executive members singi mifamba amada Chief Minister and Birena Pongdokiba wafam sigi manungda BJP ki tasengba philosophy da jatra hauderbadi wana wadaga lehoragani Manipur ase kanba ngamlaroi haiba wafam asida Manipur ase BJP laktringai dadi nungshi sanana leiduna lakhi amadi BJP na Manipur ge aruba tampham kyada kari karamba thabak tawkhiduna BJP ki philosophy matung ina chatrabade Manipur ase kanba ngamlaroi daba phibamda leidibano haina BJP da hangke BJP amadi RSS ani ase hawbadike hauna anti Indian oibada natana secularism da yaudaba adugumba party ama oiduna lagle hainasu mahana santaki BJP lenga pusumaran sekhe Prime Minister Narendra Modi amadi Union Home Minister Amit Shah na chahi nipan ge manungda anoba India ama oihengani haina miyamda haikhiba adu ngasi India da kaya yamna ohongba puraklabage hena ohongba purakpagi mahut naha kya na thabak phangdabage awaba mayongnaba law uba singna hena awaba mayongnarakpa Ganga sengbagi namada crore kaya haithakiba Mikam Miracle Tana amadi India na yumlo naba lebak singa nomage yanadawai hengalagle haina mahana phondokhe akoi bek ta hanba adugumba India amani mangda tangjenba India natti hebase samjage demonetization ge hawraga prajamayam wagre prajamayam sibe yonagre aduga demonetization gi akoi keno amta phanggi bes mayam goinama khangnar poni aduga betrayal to farmers farm MSP minimum support price matanga commission safety committee safety kani anabu kolega tawga hodi ho kenda tawde masisu betrayal to farmer lising kya sire kaya support tawre kaya amana koi masa matunda suicide to gun legi daba amasu yawraban masina mahaki matam se BJP na palingi matam se Narendra Modi na palingi matam se India se mikap mira phona pick than by India amani ha ko soi samjage Signed Kausabung ka haiba group asi semlaba matung ahanba oina Podi ar want lomising de yentokre Podi yentopagi tharamba du Churasanpur district ke Hanglab subdivision ge Kangwai block ke makada leiba Kausabung village da pangtoki bani tharamduda Kausabung village ke chief leader sing amadi signed group ke member karasu sarubya ke Impal West District ki Kwakta dagi chahi mariga tha taru khaktamak ngairiba heart hobi nupi mecha ama Sky Hospital Impal ge doctor na general anesthesia tawduna mai pakna mahake ahoba heart machine krai pattern dusters arterials PGA device plant tawduna heart man bagi thabak adu jun ki tang mari de chathakibani Angang ase Down syndrome pa amadi PDA haina kaunaba pokpadagi leiba achawa heart ke anaba ase leibadagi nupi macha asige apokpa apopina PDA device haptana lang sathabina ba haibadagi device ase hapke bane ma ke heart horambagi apakwa diameter 7 mm ni aduga implant tawkhiba PDA device adugi apakpana 14 by 12 mm ni device ase hablam drabadi angang se hingbang ngamloidabani asigumba anoba technique lakpadagi arubalaina ka layengba ngamlapa asida Sky Hospital Impal gi chief cardiologist Dr. Sam Kishona harawa phongdoragle Jalibata asigi haukiba tang tareta masage anaba amadagi manung matam sadana lekhidraba BDF number 311 Sinam Anand district headquarter Thawal store section da mathautaramba Thawal camp sephai da leiriba lekhidraba asigi masage yumda ngase BDF Welfare Association ge thongmi singa punna khusamnana district headquarter Thawal ge reserve officer Sri SH
Risikanta Cashier PH Hamba Yauna SP Tabal Sri Zogechandra Hobijamp IPS Mahaki Mieng Makada BDF Welfare Fund Tawan District Ge Lupalak Anige Sampam Kaitutuna Laikhidraba Anangi Loinabi Shinam Ombi Asa Devi Masamagdangase Kusinaramle Lengana Sakangaba Southern Tribes Singi List Ge Kuntrom Doi Subada Yauriba Kuki Sub Tribe Singi upon Bakanglupa Oriba any Kuki tribe Asi Loktokadabani Haina Mio Karana Haidiba Adu Chanaba Yarway Haina Kuki Tribal Council President Ngamlan Dongana Pondorakle Wapamasi Council Asana Senduna Langwangi Kuki Community Hall da Pangtopa Paumisanga Unaba Amada Pondo Kibane Paumisanga Unaba Aduda Mahana Makataraduna Manipura Ladiba Tongandongamba Kuki Furuke Sub-tribe Nipan Mapange upon Bakanglopa Amag Oidiba any Kuki tribe Asi Kumsa Lisangani any the gay Lengana Sakanglabala Sakangduna Lagli Adubo Handak Kamlopa Amadi Mio Karana Southern Tribe Ke List the gay Lokto or Haina Loropa Ase Council Asanakanam the way Loinana Lengana so Kanglopa Asege Manunda Ladyba Apipa Proof say Asege Aya by Yaudana Loktonaba Honaba Yaroi Amadi any Kuki tribe Haiba Kanglopa Asi India da Manipur Kaktada Laiba Kanglop Nate Haiba Asisu Purepa Kudimangna Kangbiduna Abikpa Purupa Asage Pangpam Tokpa Right Ado Ngana Chamina se Haike. All doing the wrong for deletion of these any Kuki tribes. Muthakadubani from the list of scheduled tribe list in Manipur, Haina, Mi Kharana, see AKT have any Kuki tribe see. Lotokadubani, Haina, even government is special people. See Huya Ningde, because there are over 32 sub-tribes who subscribe to these any Kuki tribes. Manipur Lengang Chatariba War on Drugs 2.0 Manung Chananga say Ayopong Taramatoiga minute Tararom Tabada Heron powder number 4 ni Jingnaba Gram Chatrukatara Pagapangam Cray Pagalaba Heron powder number 4 ni Jingnaba Polam Sing Adu local Kaitenda Lupalak Tara Humdoiga Listen Nipuni Toirongi Oigani Aduga Malimgi Kaitendana Lupa Crowd Amaga Lak Kuntramari Rongi Oigani Heidi Kapsang District Police Case Superintendent of Police SP Srebat IPS na Pagalaba Polampa Amadi Musing Pawisang Mamang da Putoladuna High Pagalaba Polam Sing Ado Mag Masage Miyank Amadi Pautang Makada Edison SP Ops Binoy Chongtamp MPSK Miyang Makada Kaksang Commando Unit CTO OC Inspector Muhammad Abbas Khana Luchingduna Head Constable Al Rohit Head Constable and Bidyananda Amadi Havaldar and Chaubakalwinana Palin CDO Jack Pos Laimangang Jingzinda Achat Ong Singh Kamduna Thiba Humbagi Tabak Chataringida Wagon R Smoke Grade Matu Registration Number Na MNO2A 4499 Ama Lakwada Kamnaba Hairubada Jingnaningai Oiba Mongda Kamlamdana Thoraga Chatke Kulaituna Commando Timba Aduna Tanaduna Gari Adu Sek Post Ge Irap Laptana Leba Mapamba Amada Pabangamke Makatana Gari Driver Amadi Gari Duda Tonglakliba Musing Adu Masakangdona Bawahambang Chatake Masigi Matunda Gari Duda Yaudak Liba Sinka Adu Lamba Haukip Chahe Kuntranipan Mapuroiba Ontang Haukip SP Chaichang Malnoi Tengnopan District Lekhosing Haukip Chahi Taranipanta Apopa Ontang Haukip SP Chaichang Malnoi Tengnopan District CH Nemnai Mate Chahi Nipundroi Mapuraba CH Sunglet Mate Konongpai Village Tengnopan District Amadi Nemnai Chongka Haukip Chahi Kontrataret Mapuroiba Paungampa Haukip Jalanpai Part 1 More 1 number 1 Tengnopan District Haibakang Mangamke Logi Matotaba Tabak Thorum Sink Lokat Paloidaba Matung Driver Amadi Gari Adu Makatana Thiba Humbagi Tabak Jatabada Heroin number 4 ne Jingnaba Sopcases Yankai Pagat Bangamki Makatana Tisin Humsina Baginama Gari Amadi Maduda Tonglapa Musing Adu Pazan K Pagalaba Heroin number 4 ne Jingnaba Polam Sinka Adugi Apunba Arumana Charangna Gram Chatrukatara Romne Haibasukang Bangamki
Pagalaba Mushing Amadi Polam Sing Adomaka Taba, Logi Oiba Tabak Thoram Sing, Lokanabagedama, Coxon Police Station, the Senacre Hina Supundo Kraki. Income Tax IT Minister Osni Vesnapna Haikibada, Lebakasida, social media platforms na accountable Getakta Henatawi, Darkar Oyabadi, government legal changes, Amasung regulation da Purakade, Hainasu, IT Minister Napondoke. Internet ke Matingna. Mobile phones amasung social media platforms singna hena sakti leba ohongba purakli legal changes ke darkar oidabadi madu pomba aikoina tawgani sal regulation mathau tarabadi madu thabak taw onthokani media manungda sal regulation mathau tarabadi madu tawgani haina income tax minister na phongdoke wafam singasi income tax minister Basnamna TV9 What India Thinks Today Global Summit wangam bada phongdoke bani Industry nadi regulation pande adum oinama regulation dakar oirabade madugi data gamina pugadabani haiki. Center ge Agnipat scheme bo yaningdaba phongdokpada public property mayam ama mahand tahan kiba adubu special investigation team sitna phazana thiga kadabani haibagi PIL ama Supreme Court ta thakre. Advocate Vishal Tiwarina state kharana violent protesting da thokiba thoduk singe maramda status report ama pikakadabani hainasu PIL aduda palle Minister Tiwarina su haikebada thabaktagi potharaba top court judge amana chairmanship lawa committee amana national security army da agnepatna kaya yamna impact ohenbage habadu tijanaba Minister Tiwarina phongdoke Constitution of India ge article 32 ge makada laidiba PIL public interest litigation na Agnipat scheme na mahantang krabasing adu court na yangsinaba pami haiba wafam sing petitioner na hairi Uttar Pradesh, Bihar, Telangana, Haryana amasung Rajasthan da Agnipat scheme bo yaning tabage protest kana chatharibani Hauze garobada maroiba pau amane pizari Kumatvirak Subad the Great Jun Uprising Unity Day thagam pangthokre BJP na natrabadi Manipur se kanbangam naroi haiba Chief Minister na karamna hairibanu haina Harisho Goswami na phongdokre CDO Kaksingi team amana ke Herald Powder Gram Chatrukatara phakat pangamkre Loinana social media platform singna accountable ge thakta thabak hena tawi haina income tax minister Asne Vaisnav na haikre Image PAODAM ngasigde matang asida loijare meng tabiri besangbo amuka hana khurumjare